Ahanbada Oza Gurumayum Bonny Sharma Bungasi Equigi Tauramacida Taramno Cherry. I saw all India at Imphal, Torumsi on me, the Makta, annihilate and Tagapa Ponduxani Hajode. Yamnungai Jay, Nasi Ozana, Equina Hak Wariwatai, Shanabagi, Tanjamaka, Haizerugomatam, the Harahoya Pirakpa, Ahanba says a Hausukimatam shake for Yaushang, Matam Nakshilakpa, Aduga weather su, Toinehena, Nungaiba weather from the Jangsilapumatam suoi, Dasing the Nungai Ramgani Hainadi Taje, Ado Ozagi, Oiba, Mafam degi, Kari Kamdori Haibudo Kajitang Hana, Kangjagi. No, I don't chow tapa, as you say, Hangam Panta, Yongchak, Singju, Ironba, Aying Sagi, Balance, Torga labor, no, I have Dangana Kitangdi Ingi, and daytime the day, Kayhatare, Yamasian Sadaba, Yam Hena no I was sotum, Lebaki Sarang, Nabamaya, Masahi, Yam Sangas, Hitare. Lapadu, Kitang, stable where a Paman, Bagi Hitare, Koi, Sai, Toga, Sidum Kakara, Yam Hanamang. Gi chang na natragasu pulap subsalaga adugi nungai bedu madi adum lei Naharolgi Khonjel ni marupki ming leifam hana takpiyo phone tawjari gai kiam la luang lighting center se sangmai kan phau sports complex na Marup ngasi akhoi thauram masida mami ki shaknai ra pauza Gurumayum Bonny Sharma lengshin dun lei bire marupna ozagi mafam dagi hangbining ba natraga ozagi mafam da haibining ba wafam lei raga shu thambiyo hoi ai hangjage akhoi gi ina boni gi ha dagi hona khoi lila gi matam da hona yamna mayamna pamna ba balance hare man ba dadi joker oire adum man ba hero oire adum nungai ba mayam hek pamna ba actor amne ba adeda aina huji hangjening sina huji sida anauba film project kari kayam leibidi ge adum ta hangjening ba aduga amana akhoi gi boni gi akhoi gi lila hauropa kanda yaugi ba ainga kha tawdu kano adugi ngakha aduga tum adu dialogue to sum tajaning ba haitara tungi pusita su makhatana maipana dum kumbiro ko adum kana to bigo lelagi phambal ta su ngaijari film moina su ngaijari aduna mayam gi entertainer ma moina mayam bu pelhan kho do adum haijara ai losanjak thaga cheri marup ngasi ekhoi thauram de lengshin birbo zagi mafam dagi maruki paukhom amadi dialogue asishu lanthok pirakani punna taminashi thauram saruk ya birakpagi damak marupo mo ka hana thaga cheri Zik Yamana Takiba, okay, film project, she can lay Yanova, Torkataba, Haven, Hanro, Hangsedo. Pandemic COVID day or films number Lucian and COVID and Namzaniba. Malava film, man by the COVID Mamang, the Namaga. COVID Matunda, Chuck to the Galo Honakadwin, Luxi, as I say, Mangagi, Maniam Sankrab, Madam, Halu Salam, Eddie, Nahadi with Hormore, Halu Salakata, put over the other vanina. Film money, I know some kind of the Yami film with the other, Losalaga Tadorka, the woman, Messi film home, Madi, Lady Aduga, and Sarang Ruromatunda, Haizavai, Levaki, Tamdulaita, the Haitare, Koyi, Sigi, Matunda, future film of Humamagi, assignment Haitare, Mars Tahogadaba, Amadi Hauradabanya, Kitang Indare, the Mangan, Ninjangi, Matamatanga 2026 ki Haitare. Minor Duga, Amanangarangi, Nakasi, I'm very sorry. Simia negligence near the slow in the listeners in the idea. I confused the Kanmada, Kari dialogue, Karam, like a high grade. Duga is a cow, Karam of Lila, even no high with the walk, I was you, but I'm getting salad. Aduga, Adugi praise high tare, Matetuma, Adugi, why do the cock the Yahweh? Naka, Narangi Naka. I'm never. On my second only, I know Mantri some song. Sang a sang one a meeting amba. Naka, Narangi Naka, Nang sing what but doing me in a ha. See lines. No one dies, see the high valila sigi, Chadam Tabale, Chakot for the so I hike you say shooting sing Jelly Lassie, but I'll do like you and say Flamo in a soup, put up Pete Kibagisho quickly than a dumakting a Jackie Duga, clip or in a mate hibatare, Pagina, the Sana Moon Gano half a jet for DP allowed the kind of high give again. Young Nungai Jayosa.
Makhatana Huzik Ozana Shu Haibiba Madam de Quigi Lamdam Sida Toan ba COVID ki pandemic lakiba Aduga Lebaki oina Tandu Laita the Boke Amakak Shulaki Marak Sida Quigi Flumgi oiba scenario Flumgi oiba Masak Maong Machat Kaya Sida Shu Ahong ba Toini Hena Pagat Lakpashu Aduga Toini Hena Mangtara Pamano Mashaka Amakak Toan ba Masak Mong Amakak Tang Nigeria Duga Taseng na Flumgi Lam Sida work Tauraga Lady Baduga Babu oina lady ba Ying Basingi Midyeng the Gishu Tongan ba perspective kaya makak ne duna ozagi oiba opinion midyeng su ngasi lady ba Manipuri film gi hauzik lady scenario sida kitang tambiyo Manipuri film gi hauzik khongcha che transition nama adum amumuk lay celluloid ki transition kana sid barrier magi khongcha che khra sang early 90s ki matam bau si celluloid adudagi di tam na digitalize torpa digital si olakanda si transition ji da su yamthin sarang na ba thoki haida film industry na sarang na ba di khana ba saina gi wana to market che celluloid ta to buda digital na su sin ma da mapung pha da man ba di celluloid sin ma pa dong na su leiba mapung pha ba film mar di celluloid ni na khoi wakhan ji dum stuck to leiba sumaina sahi ani hum haida marak si confusion nai ga dra keno ma lei gi haida film to wi ba sing ya khoi na khangjaw ba ko adai di digital lamai dagi haura ga film moina music video ga se dwai du de haurak pane adudagi summa khasa tharakpaduna celluloid ki projector si hall jing nei thangdaraga digital gi ipa pa ba picture big budget thangalaga samjalak pa haidare ne pixel lak pa haidare di cinema video dik su amna dukan mayam ma stock is soina hang na khotana hanagi format se pulap to thokra kan anoba mulai hujik dim dix thi khangatra bane ba dvd player ga hujik season na rakta memory chip da lai na ko adagi web ajina mu loi sin gre web sin adune hujik aina laksaningi ba keno di hujik web ki transition jini digital loina leiram basdagi web oina nuksita laga mami ji yengbagi tabagi khongchatune ott platform sida maroi ba platform moire cinema hall gi mo sin gre da ko sigi khongchat sidi not only Manipur khaki natti market chi all over the globe pithribi da ott da loina distributor loina market chi hujikti amukta mikup amada samana na pithribi pumba release to minna ba matam ni da Stephen Spielberg ki Roman Polanski James Cameron gi cinema amata long yi uraga Talang kumda ka original film na video thasana yeng ta ani duti production value di tikatana khenare ba ado ina hajen ningi ba kenodi comparison ma nawai de adu leiram de haijabne ba hujikti media se am phare adu yamna easily available hai tare ne loina mo phone ji da pithri film ji lo yauna ram Netflix Amazon how kra lo re pesa su sang dan hai tare aduna ngasai gi poche marang kai na leira bani na quality da ka la idana akhoi film puthok di laptrawana film puthok pani migi film ma nam kan na crore sani na sanga nam mane aduga khoi ga di lamba to di ya banati aduna ngasai gi akhoi gi production value je nem dharak pasina ngasai gi hujiki la iba postmodern society agadra yam advance oira ba yawon ji de lamba to da entertainment pin na ba process chumna to dra makan experiment to ra ba ne adu technological advancement yaudra di film medium da di actor phana pharasu camera lens gi phaujal laga la ka do poni lep tham chang do ni magi ingredient yam changi da adu machak am chang manina sigi overall keno si yenga matam da akhoi gi production value niam dharak pasina so akhoi film si down jalak pagi maram ghara di dum lei dui ni da aduna ai gi as a artist samoine am hai sing dana hai javdi nate ai gi sumpungning na phorpa akhoi na pithri gi lamjel na film gi oiba keno sida akhoi gi oiba mafam ma kan ji hai tar ga di originality haiba akhoi gi oiba pot sida lamjen ta na traga di Bollywood te gi na traga Hollywood te gi immediate tawraga moi gi khudung in badadi kwak na wahong matu te khajan base sida ga ni consider start hello Naharolgi Khonjel ni marup kiming leifam hana haibiyo aigi ming wandana thokjong ko jai hojik Manipur University da master tawjari marup ngasi ekhoi gi thauram asi ga mari leinana Manipur ki ekhoi gi lamdam asi gi saknai ra oza Gurumayum Bonny Sharma lengshin duna leibire marup na hangbining ba natraga haimining ba wafam sing thambiyo Daboni se hadi ngasi maina ja phangmo se yam nungai jai aduga
ꯋꯥꯍꯪꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯁꯨ ꯂꯩ ꯑꯗꯨꯗꯨꯒ ꯑꯍꯥꯟꯕꯗ ꯗꯥꯕꯣꯅꯤꯅ ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯗꯥꯕꯣꯅꯤꯅ ꯀꯨꯝꯕ ꯐꯤꯂꯝꯁꯤꯡꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯅꯕꯀꯣ ꯑꯗꯨꯗꯨꯒ ꯗꯥꯕꯣꯅꯤꯅ ꯑꯃꯨꯛ ꯀꯨꯝꯕꯗꯤ ꯍꯥꯏꯗꯤ ꯀꯣꯛꯇ ꯑꯗꯨꯝ ꯆꯨꯁꯜꯂꯒ ꯑꯗꯨꯝ ꯂꯩꯍꯧꯕꯗꯣ ꯑꯗꯩꯗꯤ ꯍꯣꯏ ꯃꯤꯉꯣꯏ ꯃꯌꯥꯝꯅꯁꯨ ꯂꯣꯏ ꯈꯪꯅꯔꯦ ꯁ꯭ꯀꯨꯜ ꯋꯥꯈꯜ ꯑꯉꯥꯎꯕꯗꯣ ꯑꯗꯨꯗꯨꯗꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯉꯁꯨ ꯑꯗꯨꯝ ꯃꯦꯃꯣꯔꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒ ꯑꯗꯨꯝ ꯅꯣꯁꯇꯦꯜꯖꯤꯛ ꯑꯣꯏꯔꯒ ꯑꯗꯨꯝ ꯂꯩꯕꯗꯣ ꯈꯪꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨ ꯍꯥꯟꯅ ꯍꯥꯏꯖꯅꯤꯡꯉꯦ ꯑꯗꯨꯗꯨꯒ ꯋꯥꯍꯪꯒꯤ ꯑꯣꯏꯅꯗꯤ ꯗꯥꯕꯣꯅꯤꯁꯦ ꯐꯤल्म ꯑꯅꯧꯕ ꯀꯨꯝꯃꯔꯣꯏꯗ꯭ꯔꯥ ꯑꯅꯧꯕ ꯀꯔꯤ ꯄ꯭ꯔꯣꯖꯦꯛ ꯂꯩꯒꯦꯅ ꯍꯪꯖꯅꯤꯡꯉꯦ ꯊꯥꯒꯠꯆꯔꯤ ꯃꯔꯨꯞ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄꯒꯤꯗꯃꯛ ꯊꯦꯡꯛ ꯌꯨ ꯕꯗꯅ ꯏꯆꯟꯅ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯥꯒꯠ ꯋꯥꯍꯩ ꯄꯤꯔꯛꯄꯗ ꯍꯔꯥꯎꯗꯕ ꯑꯥꯔꯇꯤꯁ ꯂꯩꯇꯦ ꯌꯥꯝ ꯍꯦꯟꯅꯁꯨ ꯅꯨꯡꯉꯥꯏ ꯏꯆꯟ ꯕꯟꯗꯅꯥꯅ ꯃꯥꯁꯇꯔ ꯇꯧꯔꯤꯕ ꯍꯥꯏꯗꯤ ꯌꯥꯝ ꯃꯦꯆꯤꯌꯣꯔ ꯑꯣꯏꯔꯕ ꯏꯆꯟꯅ ꯑꯩꯒꯤ ꯄꯔꯐꯣꯔꯃꯦꯟꯁꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯌꯦꯡꯕꯤꯔꯝꯕꯁꯦ ꯃꯇꯝ ꯈꯔ ꯁꯥꯡꯅꯒ ꯆꯠꯇꯧ ꯃꯥꯜꯂꯤ ꯋꯥꯈꯜꯁꯦ ꯍꯣꯔꯦꯟ ꯌꯥꯝ ꯅꯨꯡꯉꯥꯏꯔꯅꯤ ꯁꯤꯗꯒꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ ꯏꯝꯐꯥꯜꯗ ꯌꯥꯟꯗ꯭ꯔꯒ ꯕꯟꯗꯅꯥꯒꯤ ꯋꯥꯍꯩꯁꯤꯡꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯏꯟꯀꯔꯦꯖ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯀꯟꯅ ꯍꯣꯠꯅꯒꯦ ꯃꯈꯥ ꯇꯥꯅ ꯍꯥꯏꯇꯥꯔꯦ ꯍꯣꯠꯅꯔꯒ ꯃꯌꯥꯝꯒꯤ ꯑꯐꯕ ꯑꯦꯟꯇꯔꯇꯦꯅꯔ ꯑꯃ ꯑꯩꯗꯤ ꯌꯥꯝ ꯍꯩꯕꯗꯤ ꯅꯠꯇꯦ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨꯅ ꯁꯨꯝ ꯈꯔ ꯈꯔ ꯃꯌꯥꯝꯒꯤ ꯃꯇꯨꯡ ꯏꯟ ꯉꯝꯕꯅꯦ ꯑꯗꯣ ꯍꯦꯟꯅ ꯐꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯄꯔꯐꯣꯔꯃꯤꯡ ꯑꯥꯔꯠꯁꯤꯗꯤ ꯑꯥꯔꯠ ꯍꯥꯏꯁꯤꯗꯤ ꯐꯣꯔꯃꯨꯂꯥ ꯂꯩꯇꯦ ꯍꯥꯏꯗꯤ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯀꯃꯟ ꯁꯦꯟꯁꯅ ꯌꯥꯕꯗꯨꯅꯦꯕ ꯇꯝꯕꯒꯤꯁꯨ ꯂꯣꯏꯕ ꯅꯥꯏꯕ ꯂꯩꯇꯦ ꯃꯇꯝꯒꯤ ꯌꯥꯎꯑꯣꯟꯗꯨꯗ ꯑꯗꯨꯝ ꯑꯦꯛꯇꯤꯡꯗ ꯑꯣꯏꯔꯣ ꯐꯤꯖꯦꯠ ꯆꯥꯛꯆꯥꯗ ꯑꯣꯏꯔꯣ ꯃꯇꯝꯒꯤ ꯌꯥꯎꯑꯣꯟꯗꯨꯗ ꯌꯥꯎꯔ ꯆꯠꯄ ꯉꯝꯕꯗꯨꯅꯤ ꯌꯥꯝ ꯂꯣꯡ ꯂꯥꯁꯇꯤꯡ ꯑꯣꯏꯕ ꯃꯥꯒꯤ ꯂꯥꯏꯐ ꯁ꯭ꯄꯥꯟ ꯁꯥꯡꯕꯁꯦ ꯑꯗꯣ ꯀꯟꯅ ꯍꯣꯠꯅꯒꯦ ꯃꯌꯥꯝꯒꯤ ꯕ꯭ꯂꯦꯁꯤꯡꯗꯒꯤ ꯆꯟꯕꯟꯗꯅꯥ ꯍꯣꯏ ꯃꯌꯥꯝꯒꯤ ꯕ꯭ꯂꯦꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯐꯤल्म ꯃꯁꯤꯡꯒꯤ ꯃꯇꯥꯡꯗꯨꯃꯗꯤ ꯑꯩ ꯌꯥꯝ ꯍꯦꯟꯅ ꯑꯦꯂꯥꯕꯣꯔꯦꯠ ꯇꯧꯔꯔꯣꯏꯒꯦ ꯃꯃꯥꯡꯗꯁꯨ ꯀꯣꯂꯔ ꯑꯃꯅꯁꯨ ꯄꯟꯕꯤꯈ꯭ꯔꯦ ꯕꯟꯗꯅꯥꯅꯁꯨ ꯁꯤ ꯇꯥꯔꯀꯥꯟꯗ ꯑꯗꯨꯝ ꯍꯌꯦꯡ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯃꯃꯥꯡꯗꯁꯨ ꯐꯪꯒꯅꯤ ꯑꯗ ꯑꯩ ꯐꯤल्म 5ꯒꯨꯝꯕ 2026ꯒꯤ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯗꯤ ꯂꯩꯔꯦ ꯁꯤꯅ ꯑꯗꯨꯝ ꯍꯦꯟꯗꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯄꯥꯊꯣꯛꯇꯣꯏꯅꯦ ꯍꯟꯗꯛꯀꯤꯗꯤ ꯁꯤ ꯅꯝꯃꯛꯑꯒꯗꯤ ꯑꯗꯨ ꯁꯨꯃꯥꯏꯅ ꯂꯩ ꯍꯣꯏ ꯑꯣꯖꯥ ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯖꯕ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯇꯥꯖꯕ ꯃꯇꯝꯗ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯑꯣꯖꯥꯁꯦ ꯑꯩꯈꯣꯏꯒꯤ ꯊꯤꯌꯦꯇꯔꯒꯤ ꯂꯝꯗ ꯈꯣꯡꯗꯥꯕꯤꯔꯝꯕꯒꯤꯁꯨ ꯇꯥꯖꯈꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯐꯝꯄꯥꯛꯇ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯨꯃꯥꯡ ꯂꯤꯂꯥ ꯍꯥꯏꯅ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯑꯣꯖꯥꯅ ꯁꯥꯕꯤꯈꯤꯕ ꯂꯧꯕꯤꯈꯤꯕ ꯔꯣꯜ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯒꯨꯝꯅ ꯍꯥꯞꯄꯨꯕ ꯄꯥꯇ꯭ꯔꯗꯨꯒꯤ ꯃꯁꯛ ꯃꯑꯣꯡ ꯂꯧꯕꯒꯨꯝꯅ ꯑꯣꯄꯤꯌꯝ ꯋꯥꯔꯗꯒꯁꯦ ꯑꯣꯖꯥꯅ ꯃꯁꯤꯗ ꯄꯔꯐꯣꯔꯃꯔ ꯑꯃꯈꯛ ꯖꯒꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯑꯃꯈꯛ ꯁꯥꯒꯤ ꯑꯗꯨꯗꯒ ꯄꯤꯕ ꯗꯥꯏꯂꯣꯛ ꯗꯦꯂꯤꯚꯔꯦꯟꯁ ꯈꯨꯄꯤ ꯑꯗꯨꯒ ꯀꯅꯥꯅ ꯉꯝꯒꯤ ꯌꯦꯡꯅꯁꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯁꯤꯗꯗꯤ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯒꯤ ꯃꯃꯤꯔꯣꯏꯁꯤꯡ ꯑꯌꯥꯝꯕ ꯁꯔꯨꯛ ꯌꯥꯔꯒ ꯅꯨꯄꯤꯁꯨ ꯑꯌꯥꯝꯕ ꯌꯥꯎꯔꯒꯁꯨ ꯇꯧꯕꯤꯈꯤ ꯑꯗꯨꯅ ꯁꯨꯃꯥꯡ ꯂꯤꯂꯥ ꯊꯤꯌꯦꯇꯔ ꯑꯗꯨꯒ ꯐꯤꯂꯝ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯔꯐꯣꯔꯃꯤꯡ ꯑꯥꯔꯠ ꯉꯥꯛꯇꯃꯛ ꯑꯣꯏ ꯑꯗꯨꯕꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯁꯛ ꯃꯑꯣꯡ ꯈꯦꯠꯅꯕ ꯀꯌꯥ ꯑꯃꯈꯛꯁꯨ ꯂꯩꯔꯤꯕꯅꯤ ꯅꯛꯁꯟꯅꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯑꯣꯖꯥꯅ ꯃꯁꯤꯒꯤ ꯊꯤꯌꯦꯇꯔꯒꯤ ꯃꯇꯥꯡ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯃꯇꯥꯡꯁꯤꯁꯨ ꯉꯁꯤ ꯑꯩꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯊꯧꯔꯝꯁꯤꯗ ꯈꯤꯇꯪ ꯁꯟꯗꯣꯛꯅ ꯍꯥꯏꯕꯤꯔꯝꯃꯨ ꯑꯁ ꯃꯁꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯗꯤ ꯌꯥꯝ ꯂꯨꯖꯥꯠꯅꯤ ꯁ꯭ꯀꯣꯂꯥꯔ ꯌꯥꯝ ꯈꯪꯕ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯅꯒ ꯌꯥꯝ ꯀꯨꯞꯅ ꯅꯩꯅꯕ ꯌꯥꯕ ꯇꯣꯄꯤꯛꯅꯦꯕ ꯍꯪꯕꯤꯔꯤꯁꯦ ꯑꯗꯣ ꯃꯦꯗꯤꯌꯝ ꯑꯍꯨꯝꯁꯦ ꯁꯨꯃꯥꯡ ꯂꯤꯂꯥ ꯀꯣꯔꯠꯌꯥꯔꯠ ꯊꯤꯌꯦꯇꯔ ꯑꯗꯨꯒ ꯄ꯭ꯔꯣꯁꯅꯦꯝ ꯊꯤꯌꯦꯇꯔ ꯑꯗꯨꯒ ꯐꯤल्म ꯃꯦꯗꯤꯌꯝ ꯑꯍꯨꯝꯁꯤ ꯑꯩꯗꯤ ꯄ꯭ꯔꯣꯁꯅꯦꯝ ꯊꯤꯌꯦꯇꯔꯗꯒꯤ ꯍꯧꯔꯛꯄꯅꯤ ꯍꯥꯏꯗꯤ ꯃꯣꯗꯔꯟ ꯊꯤꯌꯦꯇꯔꯅꯤ ꯃꯔꯨꯑꯣꯏꯅ ꯄ꯭ꯔꯣꯁꯅꯦꯝ ꯊꯤꯌꯦꯇꯔꯗꯁꯨ ꯑꯩꯈꯣꯏꯅ ꯇꯧꯔꯛꯄꯁꯤꯗꯤ ꯊꯥꯏꯅꯒꯤ ꯍꯥꯏꯗꯤ ꯃꯃꯥꯡꯉꯩꯗ ꯆꯠꯅꯔꯝꯕ ꯃꯦꯂꯣ ꯗ꯭ꯔꯃꯥꯇꯤꯛ ꯑꯦꯛꯁꯟꯁꯤꯡ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯗ ꯌꯨꯝꯐꯝ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯗ꯭ꯔꯃꯥꯇꯤꯛ ꯌꯨꯅꯤꯌꯟ ꯑꯗꯒꯤ ꯔꯨꯝ ꯍꯣꯜ ꯊꯤꯌꯦꯇꯔꯗꯒ ꯃꯅꯤꯄꯨꯔꯒꯤ ꯑꯔꯤꯕ ꯑꯥꯔꯤꯌꯟ ꯊꯤꯌꯦꯇꯔꯗꯒ ꯆꯠꯅꯔꯝꯕ ꯂꯦꯠ 60s ꯃꯇꯝꯐꯥꯎ ꯆꯠꯅꯔꯝꯕ ꯃꯥꯒꯤ ꯑꯦꯛꯇꯤꯡꯒꯤ ꯁ꯭ꯇꯥꯏꯜ ꯍꯥꯏꯇꯥꯔꯦ ꯋꯥꯔꯤ ꯁꯦꯝꯕꯗꯒꯤ ꯍꯧꯔꯒ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯣꯗꯔꯟ ꯊꯤꯌꯦꯇꯔꯗꯗꯤ ꯑꯦꯛꯁꯄꯤꯔꯤꯃꯦꯟꯇꯦꯁꯟ ꯇꯧꯕ ꯑꯣꯜꯇꯔꯅꯦꯠ ꯑꯣꯏꯕ ꯗꯥꯏꯔꯦꯛꯇꯔꯒꯤ ꯚꯤꯖꯟ ꯐꯥꯏꯟ ꯑꯥꯔꯠꯁꯀꯨꯝꯕꯅꯦ ꯑꯃꯔꯣꯝꯗ ꯑꯩꯅ ꯁꯨꯝ ꯈꯟ ꯀꯥꯟꯗ ꯃꯣꯗꯔꯟ ꯊꯤꯌꯦꯇꯔ ꯍꯥꯏꯁꯦ ꯄꯦꯟꯇꯤꯡꯗ ꯑꯩꯈꯣꯏꯒꯤ ꯔꯤꯌꯦꯂꯤꯁꯇꯤक ꯄꯦꯟꯇꯤꯡꯒ ꯐꯥꯏꯟ ꯑꯥꯔꯠꯁꯀ ꯈꯦꯠꯅꯕꯒꯨꯝꯕꯅꯦ ꯍꯥꯏꯗꯤ ꯗꯥꯏꯔꯦꯛꯇꯔꯒꯤ ꯐꯤꯂꯣꯁꯣꯐꯤꯗꯣ ꯊꯥꯡꯗꯣꯛꯅꯤꯡꯕ ꯃꯑꯣꯡꯗ ꯊꯥꯡꯗꯣꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯒꯤ ꯔꯤꯌꯦꯂꯤꯁꯇꯤक ꯑꯣꯏꯒꯦꯔꯥ ꯑꯣꯏꯔꯣꯏꯔꯥ ꯀꯩꯅꯣꯃꯅꯦꯕ ꯑꯗꯨꯃꯥꯏꯅ ꯃꯣꯗꯔꯟ ꯊꯤꯌꯦꯇꯔꯗꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯂꯥꯛꯀꯥꯟꯗꯗꯤ ꯁꯤ ꯌꯥꯗꯦꯁꯦ ꯑꯩ ꯏꯁꯥꯁꯦ ꯋꯥꯟ ꯑꯣꯐ ꯗ ꯑꯦꯛꯖꯥꯝꯄꯜ ꯑꯃꯅꯤ ꯍꯥꯏꯗꯤ ꯃꯦꯗꯤꯌꯝ ꯑꯅꯤꯁꯤ ꯃꯇꯨꯡꯏꯟꯅ ꯑꯩꯈꯣꯏꯅ ꯊꯥꯗꯣꯔꯛꯄ ꯑꯦꯛꯇꯤꯡꯒꯤ ꯄ꯭ꯔꯖꯦꯟꯇꯦꯁꯟꯒꯤ ꯁ꯭ꯇꯥꯏꯜꯁꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯅꯤꯁꯤꯗ ꯈꯦꯠꯅꯕ ꯂꯩ ꯍꯥꯏꯕꯁꯤꯃꯗꯤ ꯃꯌꯦꯛ ꯁꯦꯡꯉꯦ ꯃꯔꯝꯗꯤ ꯑꯩ ꯄ꯭ꯔꯦꯛꯇꯤꯀꯦꯜꯂꯤ ꯑꯗꯨꯗ ꯃꯥꯏꯊꯤꯈ꯭ꯔꯕ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯑꯣꯖꯥ ꯈꯣꯒꯦꯟ ꯑꯣꯖꯥ ꯌꯨꯝꯅꯥꯝ ꯔꯥꯖꯦꯟꯗ꯭ꯔꯒꯤ ꯂꯨꯆꯤꯡ ꯃꯈꯥ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯍꯥꯏꯇꯥꯔꯦ ꯄꯥꯟꯊꯣꯏꯕꯤ ꯅꯥꯇꯤꯃꯟꯗꯤ ꯌꯨꯝꯅꯥꯝ ꯂꯩꯀꯥꯏꯗ ꯇ꯭ꯔꯦꯟ ꯇꯧꯔꯛꯑꯦ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯣꯖꯥ ꯕꯤ ꯀꯦꯗ ꯑꯩ ꯆꯍꯤ ꯑꯃꯒꯨꯝꯕ ꯇꯧꯔꯝꯃꯒ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗꯤ ꯑꯣꯖꯥ ꯔꯥꯖꯦꯟ ꯌꯨꯝꯅꯥꯝ ꯔꯥꯖꯦꯟꯒꯤ ꯃꯈꯥꯗ ꯑꯗꯩ ꯑꯩ ꯑꯣꯖꯥ ꯁꯗꯥꯅꯟꯗ ꯔꯇꯟ ꯑꯣꯖꯥ ꯈꯣꯒꯦꯟ ꯑꯣꯖꯥ ꯕꯣꯒꯦꯟꯅꯆꯤꯡꯕ ꯃꯌꯥꯝꯁꯤꯅ ꯃꯣꯏ ꯃꯈꯥ ꯆꯍꯤ 10 ꯍꯦꯟꯅ ꯇ꯭ꯔꯦꯟ ꯇꯧꯕ ꯍꯥꯏꯒꯗ꯭ꯔꯥ ꯇꯧꯔꯛꯑꯒ ꯁꯨꯃꯥꯡ ꯂꯤꯂꯥ ꯂꯥꯛꯀꯥꯟꯗ ꯑꯣꯖꯥ ꯕꯤꯖꯤꯠ ꯉꯥꯉꯣꯝꯕꯅ ꯔꯤꯍꯥꯔꯁꯦꯜ ꯇꯧꯗꯅ ꯂꯤꯂꯥꯁꯦ ꯑꯃꯝꯕ ꯂꯝꯕꯤꯁꯦ ꯑꯍꯥꯟꯕ ꯄ꯭ꯂꯦꯁꯤ ꯊꯥ ꯑꯃ ꯈꯔ ꯍꯦꯟꯅ ꯆꯪꯅ ꯔꯤꯍꯥꯔꯁꯦꯜ ꯇꯧꯔꯒ ꯄ꯭ꯔꯦꯃꯤꯌꯔ ꯁꯣꯁꯤꯗ ꯄꯛꯇ꯭ꯔꯦ ꯅꯪ ꯆꯪꯈ꯭ꯔꯣ ꯂꯧꯁꯜꯂꯤꯅꯤ
ꯑꯗꯨꯗꯤ ꯑꯩ ꯆꯍꯤ 10 ꯗꯣꯛꯇꯔ ꯁꯥꯈꯤꯕ ꯂꯤꯂꯥꯁꯦ ꯑꯣꯏꯒꯗꯣꯏꯅꯦ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝ ꯋꯥꯡꯒꯣꯏꯔꯣꯝ ꯁꯥꯏꯠꯇ ꯂꯩꯕꯁꯤꯗꯅꯦꯕ ꯑꯗꯨꯒꯤ ꯄ꯭ꯂꯦꯁꯤ ꯌꯥꯝ ꯄꯛꯇ꯭ꯔꯦ ꯁꯤꯁꯦꯅ ꯕꯥꯕꯣꯡꯅ ꯉꯥꯡꯕꯁꯦ ꯑꯩ ꯄ꯭ꯂꯦꯠꯐꯣꯝ ꯃꯊꯛꯁꯤꯗ ꯂꯩꯔꯀꯥꯟꯗ ꯀꯟꯐ꯭ꯌꯨꯁ ꯇꯧꯔꯕꯅꯤ ꯅꯔꯚꯁ ꯆꯠꯂꯤꯅꯤꯗꯅꯀꯣ ꯀꯣꯟꯐꯤꯗꯦꯟꯁ ꯑꯃꯁꯨ ꯈꯨꯗꯛꯇꯨꯗ ꯑꯗꯨꯝ ꯗꯥꯎꯟ ꯆꯠꯈꯤꯕꯅꯦꯕ ꯑꯗꯩ ꯍꯜꯂꯛꯄꯗ ꯂꯤꯂꯥ ꯁꯥꯟꯅꯔꯒ ꯍꯔꯥꯎꯔ ꯍꯜꯂꯛꯀꯗ꯭ꯔꯥ ꯀꯦꯟꯇꯔ ꯃꯅꯨꯡꯒꯤꯗ ꯏꯇꯣꯝꯗ ꯁꯣꯛ ꯆꯠꯂꯒꯀꯣ ꯌꯨꯝꯗ ꯂꯥꯛꯑꯒ ꯄꯤꯌꯣꯔ ꯇꯥꯔꯝ ꯀꯞꯄꯦꯕ ꯀꯩꯒꯤꯅꯣ ꯑꯩ ꯃꯤ ꯑꯣꯏꯔꯣꯏꯗꯕ ꯃꯤꯅꯤ ꯁꯨꯛ ꯀꯨꯏꯅ ꯍꯣꯠꯅꯔꯒ ꯑꯐꯕ ꯑꯥꯔꯇꯤꯁ ꯁꯨꯡꯑꯣꯏ ꯑꯣꯏ ꯉꯝꯃꯔꯣꯏꯒ ꯍꯥꯏꯕꯒꯤ ꯅꯤꯡꯍꯟꯅꯕ ꯂꯥꯛꯈꯤꯗꯅꯀꯣ ꯑꯩ ꯑꯣꯖꯥ ꯔꯥꯖꯦꯟ ꯃꯅꯥꯛ ꯆꯠꯂꯒ ꯁꯔꯦꯟꯗꯔ ꯇꯧꯔꯨꯏ ꯑꯣꯖꯥ ꯑꯩ ꯇꯣꯛꯑꯒꯦ ꯑꯩꯒꯤ ꯑꯣꯖꯥꯗ ꯍꯥꯏꯖꯔꯨꯏꯕ ꯑꯩ ꯁꯨꯃꯥꯡꯂꯥꯁꯤ ꯇꯣꯛꯑꯒꯦ ꯑꯣꯖꯥꯅ ꯍꯥꯏꯔꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗ ꯀꯩꯅꯣ ꯅꯪ ꯑꯩꯒꯤ ꯃꯥꯏ ꯀꯩꯝ ꯌꯦꯡꯉꯔꯣꯏꯗ꯭ꯔꯥ ꯅꯪ ꯑꯩ ꯅꯥꯛꯇꯗ ꯀꯨꯏꯅ ꯇ꯭ꯔꯦꯟ ꯇꯧꯔꯒ ꯅꯪ ꯑꯗꯨꯕꯨ ꯃꯥꯏꯊꯤꯔ ꯍꯜꯂꯛ ꯇꯥꯔꯒꯗꯤ ꯅꯪ ꯇꯣꯛꯀꯦꯔꯁꯨ ꯃꯌꯥꯝꯅ ꯇꯣꯛꯈꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗꯨꯗ ꯇꯣꯛꯂꯛꯑꯣ ꯑꯗꯨ ꯑꯣꯏꯗꯤ ꯑꯩ ꯑꯦꯛꯁꯦꯞ ꯇꯧꯋꯦ ꯃꯤꯅ ꯇꯥꯟꯊꯣꯔꯛꯄꯅꯦ ꯑꯃꯔꯣꯝꯗ ꯑꯗꯨꯗꯗꯤ ꯍꯜꯂꯛꯀꯅꯣ ꯑꯩ ꯅꯥꯛ ꯆꯪꯉꯛꯀꯅꯣ ꯑꯣꯖꯥ ꯑꯩ ꯅꯥꯛ ꯆꯠꯂꯒ ꯐꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯣꯏ ꯀꯣꯛ ꯆꯠꯂꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯤꯖꯤꯠꯁꯤ ꯅꯨꯡꯁꯤ ꯑꯣꯖꯥꯅ ꯑꯩꯒꯤ ꯊꯋꯥꯏ ꯌꯥꯎꯕꯁꯨ ꯎ ꯀꯥꯟꯗ ꯑꯣꯖꯥꯅ ꯑꯣꯖꯥ ꯕꯤꯖꯤꯠ ꯃꯁꯥꯃꯛꯁꯨ ꯃꯅꯤꯄꯨꯔ ꯗ꯭ꯔꯃꯥꯇꯤꯛ ꯌꯨꯅꯤꯌꯟꯗꯒꯤ ꯃꯥꯒꯤ ꯀꯔꯤꯌꯔꯁꯤ ꯃꯅꯤꯄꯨꯔ ꯗ꯭ꯔꯃꯥꯇꯤक यूनियननि आइडेंटिटी मणिपुर ड्रामाटिक यूनियन की प्रोस्निम थिएटर दगीने अनु ओजादी सुमांगलागी डायरेक्शन तौ जबगी वानी माना अनीजी की लंगदाई जी उई माना इंगोन उजब खर लई अइना माय वखन वा ओजा नोफे तौ शर्मा गवे शर्मा डोंट वरी कैन तौ ओजा याम स्टाइल लो याम सु सौगले रमाय तौ ओजा बिजिटना अदगा आइगी ओजा राजेना लागा ताकप नत्रस आइडियास म्याम अदुमाइन तौरगा अइना सुमांग लीला ओननबा लांगनारपसेको अदु अमम लंबी प्ले 20 प्लेस को मसानाबा हौकानदे अइगोना कॉन्फिडेंस लाए सिंतंग अयमना नुंगाइबा मोमेंट अंतगा थमंगे बसिदा प्ले कुन मुगा सानारपे मतमजी ओइने अइ चपचाबा मसिंगदि खंगद्रे अदो सगोलबन बिजोय गोविंददा सानायेबा अयाबा अदुइ ममांगजी रूरल एरिया दा सानारुबनी अदुगा सगोलबन बिजोय गोविंददा अमम लंबी सानाबसे चैरिटी शोनी टिकेट प्ले नि खानागा पला सेमे अदो प्ले जे साना लोयरगा ग्रीन रूम जिदा saknairaba theater personality ni film maker ni oza makon mani mongsa si tamoji green room da changaga ngasai doctor saba ngang lu kai no na thire ai di anowani da aina di tamo bu hana masak khangje yam thina khangjari ni phawa oza guru ni na ko ma ai ni saira adra na ai ki raga lei ai di hana khothi gram ni na ai cleanser door thadoi ngai changi ai na ai khoirame tamona numit da ai wonda akai haida booster kapam me haida nang yai ne na hai asai ngona confidence level ji ko ai mana wari matiang lirame ai ju mbps tami ai doctor tamami atok ne tokthui ni ai ne doctor gi oiba attitude haida ne nang yam ne research work to di khangre adu nang khan tawri ga en toy kan hono na mana blessing pirame yam no haire hairame ko as adwin mi jida gi di ai over confidence pu sat ke to de magumba mana tamo makon mani ma sa tamona yare hairam ga di ai hona ba yare na hai bagi nungai ba duma si je tamona all india ye di oi khuthang ga tar ka ma recall soi to ni si ma pham je ai di puchi da ka ro si Hoiza makhatana aikoina adumakta jaba matamda uzagishu hauzik institute amakhak koi haugalakliba kala makhalasibu pamjaba miyoishingda karigumba guidance kharagidama khangjaba haijaba khara takpi tambibagi oin institute amakhak hauzik suran tawri haidana su taje institute se kamdawbono aduga hauziki matamsa karam miyoishingnagadi hena masigi apamba se loina na jangshin bibagi haibana jingwasi su kitang taje hoge Robin School of Acting aina adum thole Robin ji babani Robindra Sharma habani babagi Robin ji aina masi keno ne aina institute toraga keno sem ni gaina khan madina te aigi wakhalon di ai sa so dum practice toraga chatta ba yade adaga pamjaba isai nau sing haidare moi ga sum sanamina ba haidare moi ju tamba moi dei ju ai tamde yade di hujiki la iba train ji da wangang wi mawong matongi matungina dum hujing nupi na bai gong na ri adi khoi gi gender da ita haina ramine do nupi ju dum bai haina ba matam adu si matong yaw ne ba hoi
garma lali ini dana ko adu aina film ninda natraga performing space da bai do garma la na nganguni habna ti khangda ba di yade saknari ba sidi ai hana experience khara leiram ni ga ne yade kumdar tamda yaro phobe actor oi di hu yam phamu ga hai na koi phobe entertainer oi di muktana leibe yaro adi society am na dum sakka da bani bai kai khuding mak se loi da mak uba mak khak jagi acting is imitation hai acting is imitation hai matau tam mani acting is tam dui ji kana da no society da ni ba funai ji da lei ba character me am se ai yu thalak ba mi nati ba ai yu thak pa di sa da yarak ti da dui ta di yu thak pa mi na ngau du dei tam dui na to yu ngau we sin nam nan do yu thak san ga do di na ti imitation ni ba dui di ai ta seng na yu thak ura di acting do di ya ro che an to lo nga nga ni ba am no me lo ra ni ha ni reality na ti si di imitation ni aduna nga sa gi shari ba institution na se ai bija ai mi yeng da khoi punna work tong min na ba gi da mak ta na adam angang sing makhan ma then gi hai ta class 9 10 tam ba da gi aurga MA bok tam ba gi ina sing sing khoi punna Sunday Saturday se dum ayukta game makhan sana mina ba tongan ba khoi acting exercise sum warming up taw ba sumaina taw ne koina thengna jaba da interesting oiba mafam jaga ama khakna mayam na thoido khendong nang sai theater gi bor ga su sumang lila or ga su ayam bana acting gi lam dana thoine hena khangnei khangna daba makti natte ozagi tongan ba film kaya da ishai lanthok pi khiba isha gi khojel dagi shei shakpi khiba kaya am khak su thengna je do ishai haiba se nakna ba mari di oya dubu ishai shida koina BDF thasana sida mamang thakta tongan ba best actor best supporting best villain gi role kaya am khak gi award kaya am khak phangbi ke duga BDF thasana hairiba film asidana best male playback singer haha tomal haidana to bai shai shigi aduga isai rom da so muglak pi base masigi matang shishu kitang daje hoge isai am pami pami isai am na khoi bathroom singer ga na haini dana si chum jani bathroom singer je ai jo one of the amani di aina bathroom sakpa da di isai je chum na sakti over expression ne di khoi baba na ngo nang hongman gre ga ne hek sei bathroom hek sang gre sei da ngang ba iluzer so amator so admaina to jar pa mi ne ado baba na hai ngalingi matam da na isai gi sense ti lei tal sur su yawi to da bo nangi khanau do yam phajaba khanau oidi ai na ton ju ngang ni to ba aduga khonjen ju ai khiye ne ba adu da ni baba na hai ba ado ai adai ju dagi dum isai ji pamjara ga jo isai yaro hai ji mati ngan na dum khali the pam du di lok thok ya pon di simuk universal loiba leite mai lon leite isai ji di dharma leite isai na ya da leite hai ta music has no language hai dana hai dai yam thi na keno ne admaina sum pamjana lak pa je domain diwai ga thengna kan domain ma ju bot direction film gi writer ni ma loino song writer ni sei compose to wi all around there ni da comment device mana yaskul pa khang matam dei ma khang rai sei pa mi mangon da sei gi mut am lai je khang na mana yaskul pa khang au da rap ki nung si nang ru kai da lei ge to ba je sarita gazmi ga sak pai sa la go phog da gi ma am na nung si bi da na sei do dum khar ta na bai sei oi gi then next project la kana mana ai ngon da nang sei di nang na dum sa da ni ai iru ja ri mu da thong ga thik pai do ta the BDF thasana the ai home production ne ai yamana baba gi de alaman sing gi ming the tribute to bani yambani na ko ai na section ba ai paisa su se boy do ne ko mung gi ai gi saming mo dum su phang lo remind do na ha tomal hai ba samgi ba si gi nung si ba khonjel na mai thapira da hai si tomal da ko lu ri ai ta homen de ai mai yeng ni sequence ka mai sagat ke hai kan da akhoi bamon ni na bamon ma tok ta kang manung ji da khoji ke ya tong je khoi choi dep song bai da na sak nei da sida lekai alaman sing al loi ba senior citizen sing si tholok da sei sei da lekai khodi mak da sana rami kang na sak pai sei ji choram da yaw do na han jing do na al loi ram ni na khodom mi na sei jaya jagande Sare hai tak khani na tak pa je khodom mi di dum le hong ni ba mana di khodom mi na di yong jari ni sigi wari ji de ho ba ko ni gi sigi sei sequence
ꯑꯩꯅ ꯍꯥꯏꯕ ꯃꯥꯅ ꯑꯣꯛꯄ ꯑꯩꯈꯣꯏꯅꯤ ꯑꯃꯨꯛ ꯄꯨꯟꯅ ꯁꯥꯟꯅ ꯀꯩꯅꯣꯃꯅꯤ ꯅꯣꯡ ꯂꯩꯔꯀꯥꯟꯗ ꯁꯨꯔ ꯄꯥꯜꯂ ꯄꯣꯔꯛꯑꯦꯕ ꯍꯥ ꯍꯥ ꯇꯣꯃꯥꯟ ꯖꯌꯥ ꯖꯒꯟꯗꯤꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯨꯅꯦ ꯍꯥ ꯍꯥ ꯇꯣꯃꯥꯟ ha toma ha toma karigino hayo nanga radhai lambida leiramliba hayo ꯑꯩꯉꯣꯟꯗꯁꯨ ꯃꯥꯒꯤ ꯑꯦꯁꯊꯦꯇꯤꯛ ꯚꯦꯂ꯭ꯌꯨ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯁꯛꯄ ꯍꯩꯖꯗ꯭ꯔꯒꯁꯨ ꯌꯧꯕ ꯉꯝꯗ꯭ꯔꯒꯁꯨ ꯏꯁꯩꯁꯤ ꯁꯛꯀꯥꯟꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏ ꯃꯥꯟꯇꯣꯞꯇ ꯐꯝꯃꯝꯕ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯗꯣ ꯅꯤꯡꯁꯤꯡꯉꯒ ꯃꯤꯠꯇ ꯎꯔ ꯁꯛꯂꯀꯥꯟꯗ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯕ ꯏꯁꯩ ꯑꯃ ꯍꯥꯏꯇꯥꯔꯦ ꯍꯜꯂꯣ ꯍꯜꯂꯣ ꯅꯍꯥꯔꯣꯜꯒꯤ ꯈꯣꯟꯖꯦꯜ ꯊꯧꯔꯝꯅꯤ ꯃꯔꯨꯞꯀꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯟꯅ ꯍꯥꯏꯕꯤꯌꯨ ꯑꯩꯍꯥꯛꯀꯤ ꯃꯤꯡ ꯍꯨꯏꯗ꯭ꯔꯣꯝ ꯅꯤꯕꯦꯗꯤꯇꯥ ꯗꯦꯕꯤ ꯀꯧꯖꯩ ꯑꯗꯨꯒ ꯑꯩ ꯌꯨꯔꯦꯝꯕꯝ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯑꯩꯅ ꯗꯥꯕꯣꯅꯤꯒꯤ ꯃꯐꯝꯗ ꯍꯪꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯀꯂꯥꯒꯤ ꯇꯥꯏꯕꯪꯁꯤꯗ ꯑꯩꯈꯣꯏꯅ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯑꯉꯥꯡꯁꯤꯡꯁꯦ ꯁꯤꯒꯤ ꯐꯤꯜꯁꯤꯗ ꯆꯪꯍꯟꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯗꯕ ꯍꯥꯏꯗꯤ ꯇꯧꯔꯒꯁꯨ ꯑꯀꯤꯕ ꯑꯃ ꯑꯗꯨꯝ ꯂꯩꯕꯗꯣ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗ ꯀꯂꯥ ꯇꯧꯖꯔꯤꯕꯁꯤꯡꯁꯤꯗ ꯈꯤꯇꯪ ꯊꯧꯒꯠꯄꯤꯕ ꯋꯥꯠꯄꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤꯕꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯂꯝꯁꯤꯗ ꯆꯪꯈ꯭ꯔꯀꯥꯟꯗ ꯃꯌꯥꯝꯅ ꯀꯂꯥ ꯇꯧꯖꯔꯤꯕꯁꯤꯡꯁꯤꯗ ꯔꯦꯁꯄꯦꯛ ꯊꯝꯕꯤꯕ ꯋꯥꯠꯄꯅꯅꯤ ꯍꯥꯏꯅ ꯈꯟꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯗ ꯄ꯭ꯔꯣꯐꯦꯁꯟ ꯑꯣꯏꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯥꯔꯀꯦꯠꯁꯦ ꯄꯤꯛꯄꯅꯤꯅ ꯁꯣꯔꯠꯀꯃꯤꯡꯁꯤꯡ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯈꯟꯕꯒꯤ ꯑꯗꯨꯒꯤ ꯑꯀꯤꯕ ꯂꯩꯕꯅ ꯑꯣꯏꯒꯗꯣꯏꯔꯥ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯑꯗꯨꯒꯤ ꯃꯣꯠ ꯊꯝꯕꯤꯌꯣꯅ ꯍꯥꯏꯖꯅꯤꯡꯉꯤ ꯊꯥꯒꯠꯆꯔꯤ ꯃꯔꯨꯞ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯄꯥꯎꯈꯨꯝ ꯄꯨꯟꯅ ꯑꯣꯖꯥꯗꯒꯤ ꯇꯥꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯅꯦꯕꯦꯗꯤꯇꯥꯅ ꯍꯪꯉꯛꯏꯕ ꯋꯥꯍꯪꯁꯤ ꯌꯥꯝ ꯊꯤꯅ ꯀꯝꯄ꯭ꯂꯦꯛꯁ ꯑꯣꯏꯕ ꯀꯩꯅꯣꯅꯦ ꯍꯥꯏꯗꯤ ꯄꯥꯎꯈꯨꯝ ꯄꯤꯕꯗ ꯌꯥꯝ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯂꯨꯕ ꯀꯩꯅꯣ ꯑꯃꯅꯦ ꯑꯩ ꯏꯃꯥꯁꯦ 60s ꯃꯇꯝꯗꯒꯤ ꯃꯅꯤꯄꯨꯔ ꯗ꯭ꯔꯃꯥꯇꯤꯛ ꯌꯨꯅꯤꯌꯟꯗ ꯊꯤꯌꯦꯇꯔ ꯇꯧꯔꯛꯄꯅꯦ ꯃꯇꯝꯗꯨꯗ ꯅꯨꯄꯤꯅ ꯗ꯭ꯔꯃꯥ ꯌꯥꯎꯏꯗꯅ ꯂꯩꯀꯥꯏꯐꯥꯎꯅ ꯉꯥꯡꯅꯕ ꯑꯟꯇꯣꯆꯦꯕꯜꯒꯤ ꯇꯥꯏꯞꯇꯐꯥꯎꯗ ꯂꯩꯅꯔꯝꯃꯤꯗꯅꯀꯣ ꯍꯣꯏ ꯃꯇꯝ ꯑꯃꯗ ꯅꯨꯄꯤꯅ ꯀꯂꯥꯒꯤ ꯂꯝꯗ ꯈꯣꯡ ꯊꯝꯖꯤꯟꯕꯁꯦ ꯊꯣꯏꯗꯣꯛꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯅꯔꯝꯗꯦ ꯇꯧꯗꯕ ꯍꯥꯏꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡ ꯄꯪꯆꯠ ꯆꯠꯄꯅꯦ ꯑꯩꯈꯣꯏꯒꯤꯗꯤ ꯀꯜꯆꯔ ꯌꯥꯝ ꯂꯩꯕ ꯁꯣꯁꯥꯏꯇꯤꯅꯤꯅꯀꯣ ꯑꯗꯨꯅ ꯐꯠꯇꯦ ꯂꯩꯀꯥꯏ ꯂꯥꯜꯂꯤ ꯍꯥꯏꯕꯗꯤ ꯌꯥꯗꯦꯕ ꯀꯝꯃꯨꯅꯤꯇꯤ ꯕꯦꯁ ꯁꯣꯁꯥꯏꯇꯤꯅꯤ ꯑꯗꯨꯒ ꯀꯜꯆꯔ ꯏꯁꯥꯒꯤ ꯀꯜꯆꯔ ꯂꯩꯕꯅꯤꯅ ꯑꯗꯨꯒꯤ ꯃꯃꯤ ꯑꯃ ꯑꯗꯨꯝ ꯌꯥꯎꯔꯒ ꯂꯥꯛꯑꯦꯕ ꯍꯧꯖꯤꯛꯁꯨ ꯑꯗꯨꯒꯤ ꯃꯃꯤꯗꯨꯗꯤ ꯄꯥꯛ ꯃꯨꯠꯄ ꯌꯥꯔꯣꯏ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯀꯝꯃꯨꯅꯤꯇꯤ ꯕꯦꯁ ꯇꯧꯕ ꯁꯣꯁꯥꯏꯇꯤ ꯑꯃꯅꯤꯅ ꯐꯠꯇ ꯅꯩꯅꯕ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝ ꯕꯣꯝꯕꯦꯒꯨꯝꯕ ꯅꯠꯇꯦꯗꯅ ꯑꯗꯨꯗꯤ ꯁꯤꯗꯤ ꯑꯗꯨꯝ ꯊꯦꯡꯅꯅꯤꯕ ꯊꯦꯡꯅꯅꯤꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯎꯠꯇꯣꯏꯁꯦ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯁꯤ ꯑꯩ ꯑꯦꯖ ꯑꯦꯟ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯃꯇꯝ ꯑꯃꯗ ꯏꯆꯥꯁꯦ ꯀꯩ ꯇꯧꯅꯤ ꯗꯣꯛꯇꯔ ꯇꯝꯕ ꯏꯟꯖꯤꯅꯤꯌꯔ ꯇꯝꯕ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯗ ꯃꯄꯥꯟꯗ ꯊꯥꯅꯔꯝꯃꯤ ꯑꯇꯩ ꯐꯤल्म ꯇꯝꯕ ꯍꯥꯏꯁꯦ ꯋꯥꯔꯤ ꯌꯥꯎꯅꯔꯝ ꯄꯣꯟꯇꯦꯗꯅ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯖꯦꯅꯦꯔꯦꯁꯟꯗꯗꯤ ꯊꯣꯛꯂꯛꯑꯦꯕ FTIꯗ ꯊꯥꯔꯤ ꯏꯆꯥ ꯇꯝꯃꯒ ꯁꯤ ꯌꯥꯎꯍꯟꯁꯤ ꯐꯔꯛꯏꯅꯤꯗꯅꯀꯣ ꯑꯐꯕ ꯁꯤꯟꯇꯝ ꯑꯃꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯅꯦꯁꯅꯦꯜ ꯁ꯭ꯀꯨꯜ ꯑꯣꯐ ꯗ꯭ꯔꯃꯥꯗ NSD ꯃꯁꯤꯡ ꯈꯪꯗꯅ ꯊꯣꯛꯂꯛꯑꯦ ꯍꯧꯖꯤꯛ ꯑꯦꯛꯇꯔꯗꯁꯨ ꯇꯦꯛꯅꯤꯀꯦꯜ ꯑꯣꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯅꯦꯃꯥꯇꯣꯒ꯭ꯔꯥꯐꯤꯗ ꯑꯣꯏꯔꯣ ꯗꯥꯏꯔꯦꯛꯁꯟꯗ ꯑꯣꯏꯔꯣ ꯁ꯭ꯀ꯭ꯔꯤꯞ ꯔꯥꯏꯇꯤꯡꯗ ꯀ꯭ꯔꯤꯌꯦꯇꯤꯞ ꯔꯥꯏꯇꯤꯡꯗꯐꯥꯎꯗ ꯃꯄꯥꯟ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯆꯠꯂꯒ ꯇꯝꯅꯔꯦ ꯊꯣꯛꯂꯛꯑꯦ ꯑꯩꯈꯣꯏ ꯕꯨꯡꯒꯥꯏꯅ ꯅꯝꯃꯤꯁꯦ ꯐꯥꯒꯤ ꯅꯠꯇꯦꯗꯅꯀꯣ ꯁꯤꯒꯤ ꯑꯐꯕ ꯃꯥꯏꯌꯣꯟꯅꯦ ꯑꯗꯨꯅ ꯄꯣꯠ ꯑꯃ ꯍꯥꯟꯅ ꯆꯠꯅꯔꯝꯕ ꯁꯤꯁꯇꯦꯝ ꯑꯃ ꯍꯣꯡꯗꯣꯛꯄ ꯆꯠꯅꯕꯤ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯑꯃ ꯍꯣꯡꯗꯣꯛꯄ ꯍꯥꯏꯕꯁꯤꯗꯤ ꯆꯍꯤ ꯑꯃꯗ ꯊꯥ ꯑꯃꯗꯗꯤ ꯌꯥꯔꯣꯏ ꯖꯦꯅꯦꯔꯦꯁꯟ ꯂꯣꯝꯗ ꯆꯪꯕ ꯄꯣꯠꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯍꯥꯏꯖꯅꯤꯡꯕꯁꯦ ꯄꯥꯝꯗꯦ ꯀꯅꯥꯝꯇꯅ ꯄꯥꯝꯗꯦ ꯑꯦꯟꯇꯔꯇꯦꯅꯔ ꯍꯥꯏꯁꯤꯗꯤ ꯍꯣꯏ ꯃꯤꯅ ꯅꯨꯡꯁꯤꯕꯤꯕ ꯃꯁꯛ ꯈꯪꯕꯤꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯗꯤ ꯂꯩ ꯑꯗꯨꯒ ꯑꯩꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯂꯥꯏꯐꯇ ꯐꯠ ꯂꯥꯎꯅ ꯀꯨꯝꯊꯔꯀꯥꯟꯗꯗꯤ ꯍꯤꯡꯕꯒꯤ ꯃꯆꯥꯛꯇꯗꯤ ꯕꯦꯛꯑꯞꯀ ꯂꯩꯍꯧꯗꯕ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯏꯃꯨꯡ ꯃꯅꯨꯡꯅꯦ ꯑꯩꯅ ꯑꯐꯕ ꯑꯃ ꯇꯧ ꯇꯥꯔꯒꯗꯤ ꯑꯩꯅ ꯐꯖꯕ ꯑꯦꯛ ꯑꯃ ꯇꯧꯕ ꯐꯖꯕ ꯄꯔꯐꯣꯔꯃꯦꯟꯁ ꯑꯃ ꯄꯤꯕꯀꯣ ꯑꯦꯛꯁꯂꯦꯟ ꯍꯥꯏꯅ ꯂꯥꯎꯕ ꯌꯥꯕ ꯄꯔꯐꯣꯔꯃꯦꯟꯁ ꯑꯃ ꯄꯤꯔꯗꯤ ꯑꯃꯦꯔꯤꯀꯥꯗꯩꯁꯨ ꯑꯗꯨꯝ ꯀꯣꯜ ꯇꯧꯔꯛꯀꯅꯦꯕ ꯍꯥꯏꯗꯤ ꯌꯥꯝ ꯄꯥꯛꯁꯟꯅ ꯆꯠꯄ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯤ ꯂꯩ ꯃꯦꯗꯤꯌꯥ ꯌꯥꯝ ꯐꯔꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯏꯆꯟ ꯅꯦꯕꯦꯗꯤꯇꯥꯅ ꯍꯥꯏꯕꯤꯔꯤꯁꯤ ꯌꯥꯝ ꯊꯤꯅ ꯆꯨꯝꯕ ꯄꯣꯠꯅꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯗꯤ ꯑꯩꯗꯤ ꯀꯂꯥꯀꯥꯔ ꯃꯣꯏꯅ ꯅꯪ ꯀꯂꯥ ꯊꯣꯛꯑꯣ ꯍꯥꯏꯕꯗꯣ ꯑꯩ ꯁꯤꯔꯣ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯗꯣꯏꯅꯦꯕ ꯃꯤꯅ ꯈꯪꯕꯤꯕ ꯅꯠꯇ꯭ꯔꯒ ꯈꯪꯕꯤꯗꯕ ꯀꯂꯥꯀꯥꯔꯁꯤꯡꯒꯤ ꯊꯃꯣꯏꯗ ꯌꯥꯎꯕ ꯀꯩꯅꯣꯁꯤꯗꯤ ꯑꯗꯨꯅꯦꯕ ꯀꯂꯥꯁꯤꯗꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯍꯥꯟꯅ ꯇꯝꯃꯤꯅꯦꯕ ꯑꯩꯈꯣꯏꯅ ꯑꯁꯤꯗꯤ ꯑꯦꯛꯇꯤꯡ ꯈꯛꯇꯗ ꯅꯠꯇꯦꯀꯣ ꯂꯣꯏꯅꯃꯛꯇ ꯁꯨꯃꯥꯡ ꯂꯤꯂꯥꯗꯒ ꯇꯧꯔꯤ ꯗꯤꯁꯤꯄ꯭ꯂꯤꯟꯁꯤꯗꯤ ꯑꯉꯛꯄꯅꯦꯕ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯦꯕꯝꯗꯒ ꯇꯧꯔꯤꯁꯦ ꯐꯝꯃꯦꯟꯗꯒ ꯑꯩꯈꯣꯏ ꯆꯪꯉ ꯐꯝꯃꯨ ꯌꯥꯄꯣꯟꯇꯦ ꯍꯥꯏꯗꯤ ꯐꯝꯃꯦꯟꯗꯒ ꯐꯝꯗꯣꯏꯁꯦ ꯄ꯭ꯔꯣꯇꯣꯀꯣꯜ ꯂꯩꯔꯤꯅꯤ ꯂꯤꯂꯥ ꯄꯥꯔꯇꯤꯁꯤꯗ ꯁꯦꯅꯤꯌꯔ ꯖꯨꯅꯤꯌꯔ ꯈꯥꯏꯗꯣꯛꯅꯔꯒ ꯌꯥꯝ ꯐꯖꯈ꯭ꯔꯖꯥꯠꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯀꯂꯥ ꯇꯧꯒꯦ ꯈꯟꯕꯤꯔꯒꯗꯤ ꯒ꯭ꯔꯥꯁ ꯔꯨꯠꯇꯒꯤ ꯌꯥꯝ ꯅꯤꯌꯣꯝ ꯆꯨꯝꯕ ꯁ꯭ꯀꯨꯂꯤꯡ ꯑꯃꯗ ꯀꯣ ꯑꯣꯖꯥ ꯒꯨꯔꯨꯒꯤ ꯌꯥꯝ ꯐꯖꯕ ꯅꯤꯌꯣꯝ ꯑꯃꯗ ꯆꯠ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯂꯥꯟꯅ
ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯁꯣꯏꯗꯅ ꯅꯣꯡꯃꯗꯤ ꯆꯨꯝꯊꯣꯛꯄ ꯉꯝꯃꯛꯀꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯃꯈꯥ ꯇꯥꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯀꯌꯥꯗ ꯇꯣꯉꯥन ꯇꯣꯉꯥꯟꯕ ꯑꯣꯖꯥꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃꯈꯛꯁꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯇꯥꯖꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤ ꯑꯀꯛꯅꯕ ꯃꯇꯝ ꯑꯣꯏꯕꯅ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯇꯥꯟꯖꯥꯁꯨ ꯌꯧꯁꯤꯜꯂꯛꯂꯦ ꯉꯁꯤ ꯑꯣꯖꯥꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯦꯡꯕꯤꯔꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯃꯃꯜ ꯌꯥꯝꯂꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯄꯤꯔꯝꯗꯨꯅ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯑꯣꯖꯥꯕꯨꯁꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯗꯤ ꯇꯨꯡ ꯇꯥꯔꯛꯄ ꯄꯨꯟꯁꯤꯗꯁꯨ ꯍꯦꯟꯅ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯅꯍꯥꯔꯣꯜꯒꯤ ꯈꯣꯟꯖꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯅꯍꯥꯔꯣꯜ ꯈꯣꯟꯖꯦꯜꯅ ꯑꯩꯕꯨ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯡꯉꯥꯏꯕ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯐꯥꯎꯋꯦ ꯄꯨꯛꯅꯤꯡꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯨ ꯏꯅꯤꯡ ꯇꯝꯅ ꯍꯥꯏꯇꯥꯔꯦ ꯐꯣꯡꯗꯣꯛꯄꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯤꯔꯦ ꯊꯦꯡꯛ ꯌꯨ